Kanaguma misak amabu hingna ku manungda hapsalaba matungda laibak manungda phumjinduna thamkibagi wari asi adom tabirabra. Thaudok asimang nupi amada thoki. Kari maramgi kanana mahakbu asumna tawribanu haibadu video asigi makhataba waridagi khangminarasi. Karnataka Mysore hariba mafam asida Sakira Khalili kawi nupi ama poki. Mahak asi masak mataw yamna fajavi Muslim family amagi miyoi amani. Mahaki mapu Samir asi matam amagi Mysore diwan oirami. Haibadi British na India asi control toringai matamda Mysore maruiba thabak thoram kudimak toroma misak amani. Maram masina family asi sales yamna pai aduga miyamna su ikai kumnaba family ama oi. Sakira na sahi 19 surakpa matamda Akbar Sakira kauba nupa amada luhongki. Mahak asi Sakira gi kakagi masani. Akbar Indian Foreign Service ta thabak tawi. Job asigi awangba post haibadi High Commissioner fawba oirama misak amani. Sinpham masina maram oiraga matam ayamada Akbar na mapa laibak singna laiki. Sakira su real estate business ki lamda mai paklabi nupi amani. Mahaki lairiba property sing asibo mingona sijana handuna yamlaba sentham kaya masu Sakira na tan mangamki. Sakira sel paiba amadi masak mataw phajabagi damak miyamna su masak khangki. Adubo awat paleitaba taibang miyoiba kanasu leite haibadu Sakira gi mafamda su thoklare. Sakira na masanupa amatang phanglabadi haiduna matam chupagi oina magi wakhanna khanduna lerami. Masak mataw phajarabi masanupi mari asina Sakira gi masanupa phangdabagi awabasi kohan mangamlamde. Masigi sumathakta Akbar na mayumna toyna leitaba sida Sakira oina pham leitabagi awabadu mayoknaki. Masina maram oiraga Sakira amade Akbar ningai sangnanaba kaya toyna thoki. 1983 da Sakira na Delhi da asawa function ama yawgi chatki. Function asi Rampur gi nawab singna pangthokpa ningthau singi macha masu singna pungadaba function amani. Function asi da Sakira na Madhya Pradesh ki Sagar haina khangnaba mafam asidagi lakpa Sardanan kauba nupa ama thengnaki. Mahaki asengma maming asi Murli Manohar Mishra kawi. Mahak asi lanthum amadi taxi matangda ningthijana khangma misak amasu oi. Rampur gi nawab haibadi ningthau singi ariba property sing asibu senabagi thabak adasu mahakna tawi. Masigi sumathakta Sardanan asi lighting gi maramda su khara khanglami. Sakira na anauba lamga mari leinana semkiba lo asida samamna bakya leiringai amadi lo asina magi lamsingbu lausin khigedra khanduna singnaba kya poklingai. Lamgi matangda ningthijana khangba Sardanan asi thengnabada Sakira asi yamna haraujarami. Sardanan gi haisingba amadi mahaki gya lausing asina maram oiraga Sakira amadi Sardanan makoi ani asi khara toina punki. Sakira asi masanupi mari leirabasu masanupa yaudabagi awaba amadi mayoknari haibasi Sardanan na khangki. Masigi kutong sabasi lauduna Sardanan na Sakira bu magi apama mongda sijanaba yagan haibasi khangki. Mahaki lighting gi iba sakti si sijanaduna Sakira bu masanupa yahon mangamgani haina thajaba piki. Masanupa pokhanba ngamgani hairakpa sida Sakira asi harawa poklami. Sardanan hariba wahom asibu asumba oiraboi ningbadagi Sakira na Sardanan hariba wahom kudimakta ayaba piki. Mataw asumna Sakira si Sardanan gi langda tamna thuba hauki. Sardanan na Sakira gi thajaba si hengatnaba tongan makhan gi chala kya sisinaki. Makoi ani gi mari asi nongma gi session mahelaki. 1985 da Sakira na Sardanan unakiba sahi ani gi matungda maki mapuroiba Akbar asi khainaragi haina warep lauki. Masigi matung sahi ama leiraga Sardanan na takman mahelman madagi makoi ani asi luhongki. Sakira luhongkre haibagi paw si tabada imong manunggi miyoi asi angakpa poklami amadi tawpham khanglamde. Mahakpu yaningdaba miyoi na magi mathakta hen asawa poki. Macha mari leiraba mahakna amuk hanna mayum paningmagi wakhal leiramba asida imong manung amadi bari matagi miyoi singda hen asawa ohenki. Mahaki masanupi ohumsu mahaka lemina si haiba yakhide. Mama si oktabini makoigi dama karisu khande khanmadagi makoina mapa Akbar ga leminaki. Sakira na masanupi iton bi asiga mahaki anauba nupa asiga Bengaluru gi Asok Nagar da laiba yamna fajaba yum amada punna leminaki. Yum asi awatpa amata leite hek yengbada yamna fajaba haibadu oi. Yum asida Sakira amadi Sardanan gi anauba punsi ama sathaba hauki. Sakira gi masanupi Sabha Khalili asi mama gumna masak mataw yamna fajai.
Modeling asi mahakna yamna pamjaki. Modeling gi lamda career ama sema haibasuna mahaki manglan oiki. Bengaluru da matam khara mamaga leiminaraba matungda Savana Mumbai da satuna modeling tamba hauki. Mama masa asi phone ki kuthangda sang naina pau phaunaki. Kariguma kanda Savana asang mamatam yengduna Bengaluru da laktuna mamaga unaki. Shakira ki relatives ayamadi mangona ki lapthok tuna laiki. Adubu Shakira na marak-marakta mamaga pau phaunaduna magi awa nungai gi wari sing adu tamlammi. Matawa sumna sahi kara Shakira na magi punsi si lenki. Adubu ikhang khangawduna 1991 da Shakira si mangki. Kanaguma matana karamba numita amadi karamba matamda Shakira si mangki haibasi khanglamde. Sabha khalilina mamaga pau phaunaki daba numit masing su yam laglei. Savana landline phone torakpa matamda su pakna paikhalaki de. Sarananna marak-marakta phone paikhalakpa matamda su mama leite thabak chathoki haina pakhom piraki. Matawasumna thama panamok Sarananna tongan mamaram kya pisanduna sababu mamaga pau phauna halamde. Savana mamaga matam sangna pau phaunarktaba sida singnaba polakpadagi Sarananna hairaki. Kariguma nangna aibu imaga pau phauna handrabadi pulisa pau piragani. Masidagi Sarananna sumna hairaki. Mahaki mama asi mirole maram masina matam kharade mahak hospital da leiba mathau tari. Sababu thajanabagidamag Sarananna hospital gi maming phau hairaki. Mahakna hairaki hospital adugi maming Roswell General Hospital kaubani. Nangna hospital adugi phone number lauduna nangi imaga wari sanaro. Savana hospital asigi number thiduna call tauki. Aduga mahaki mamagi maramda hangki. Adubu laibak thibadi hospital asigi staff na Shakira kaubi nupi amata hospital asida admit torokpa leite hairaki. Masidagi sabagi thamoida langtaknaba amadi singnaba kya pokpa hengalaki. Mahakna Sarananna oidaba wafam kya ngangduna asumma losanduna thamle haibasi mangna khangma ngamki. Mahaki mama Shakira da khudongthiba thodok ama thokle khanmadagi Savana Bengaluru da laktuna Asok Nagar police station da chatuna mama mangkhibagi case ama thangatki. Mahakna thodok asida Saranan chendaramgani haina police da hairammi. Shakira asi sel paiba awang mathaki imungdagi haurakpa oibana police na case asi lumna laurammi. Saranan da wahang kya police na hangba haurammi. Mahakna hairaki Shakira asi vacation amagidamak yumdagi mapan thokibadagi hanjillakidabani. Kanaga kadaida sotlibano haibasu aingon hairama leite. Police na Sarananbu thodok asida chenai haibagi khudam changdam amata phangma ngamkhide. Case asi tarai-taraiba oidabnina Bengaluru gi crime branch su case asida join tausilakhi. Adubu Sarananda yam kanna takshanduna wahang hangbani ngamlamde. Masigi maramdi 1991 da Sarananna masamapu Swami Saranan haina mingthonjaduna Dharmagi guru ama oina thabak tawba horakhi. Matamgi matung ina mahaki tungin mamigi masing asisu hengalaki. Makoigi marakta aphaw-aphawa politician sing amadi masak naiba miyoy kya su yawrammi. Masina maram oiraga crime branch ki miyoy sing asina chap-chaba evidence phangdabdagi Saranangi mayokta akan mathabak lakotpa ngamlamde. Savana Saranan asi mama mangkhiba asiga mari leinramgani haina hanjin police ta thajaba piki. Adubu Sarananna masak naiba aphaw-aphawa miyoy sing asiga akan mamari thamba amadi police na chap-chaba parman phangdabanina makoina akan mathabak amata lakotpa ngamkhide. Asumna satharakpa asina Shakira mangkhiba asi sahi sujlaki. Shakira gi mapamlonggi miyoy sing amadi maki masanopi sing asina mamabu thiba phanglaktaba asida hena wajaki. Amaromdana Sarananna Shakira gi sawroba yum asida nungaiba punsi mahing amada hingli. Shakira mangkhibagi nungaitaba amata fawduna maki maru mapang kaya yum asida kauduna karigumba amata thoktabagum yum asida nungaina leli. Police na case asida matam kaya sangna investigation tawrabasu sapsana thajaningai oiba yaba evidence amata phangma ngamkhide. Maram asina case asi close tawsalage haina police na khanki. Saranan asi case asiga mari amata lainade haina aroiba report pesalamdai matamda yamna ngakpa thodok ama thokle. Case asibu thijalliba crime branch asigi constable amagi marup ama Karnataka gi police station na thabak tawrammi. Constable asigi marup asina 1994 gi April da yuyon pham dukan amada duty tarammi. Namit asida mahakna isam-sam address shetuna leiringaida yungaw nupa amana police sing asi kanadaba matik sadaba miyoy ngaktani haina hunhunduna ngang masitarammi. Mahakna yungaw nupa asina haining libasi khangning badagi sangsinduna wari saki. Nupa asina hairaki aikhoi gi boss na nupi ama hatoklaba matungda mayumda phumjanduna thamki.
ngasi phawbada thawdok asi kanaguma amatana khangba ngamdri. Pulis asina yu ngawba nupa asibu thajadaba saduna akupa waran kudimak haidoroknaba honaki. Yu ngawba nupa asina sauna hairaki. Nang Sakira Khalili hariba ming asi takrabra. Mahak asi aikoigi boski nupi ni. Mahakna nupi asibu hatoklaba matungda kuda hapsanduna mayumda fumjinkhi. Kanamata na masibu khangma ngamkhide. Ku si laiba matamda aina boski mateng supangki. Nupa asina Sakira gi maming palakpada natana makoina ku lekhibagi dukan adugi maming phawba palakki. Sakira gi matangna wafom khara phangkhibadagi investigation asi anowa mayon amada laki. Kasteban asina crime branch asigi mathak thongba singda wari pumba tamlami. Makoina nupa asida makhata na hangba matamda nupa asina hairaki. Sahi amaga makhai muki mamangda ai Swami Sharanangi manai ama oina thabak torami. Aina magi manakta leiringai thodok asi thokhibani. Pulis na mathangi numita dukan aduda laktuna wahang kaya hangki. Dukan mapu asina sahi ohum longgi record puthoraktuna yengki. Aduga hairaki. Swami Sharananna miyoibaga chawba chap manaba murti ama hapnabagidama ku ama mafam asidagi laiki. Parman oiba yagadaba posak khara phangkhibadagi pulising asida thongna ama laki. Makoina case asigi khongul asi sapchana liba ngamlagani haibasi khanki. Crime branch asina Swami Sharanangi mayumda laktuna wahang kaya hangba horoki. Sharananna pulisna siriba maran khudimag asi aranba yumpham yaudabani haina yamna mong hadaba mong hairaki. Adubu pulisna magi mamangda ngasagi nupa adu puthorakpa matamda mahak tawpham khangkhide. Amadi sarangna ba pakhatpa kaya su phawrami. Mahakna politician samadi mahaki maming leraba followers singi mateng laugduna mangona piriba apanba si lepna bakhanganki. Amadi mahakna hantap kaya su toroki. Hana oiduna su crime branch na makoina toriba si asumbani. Case asi makoina soidna mai pakani khanmadagi Saranana hairakpa khudima kanthatki. Pulis ki khumba ngamloidaba wahang kaya amadi akanba pressure asi khangma ngamdabadagi Saranana asuma wafam khudima haidoraki. Sakira gi masandupa yaudabagi khudongchaba si lauduna Saranana Sakira gi yamlaba lanthumsing asi mihobadagi mahakpu nungsiba saki. Makoi ani luhonglaba matungda sahi kharadi yamna nungsinana laiminaki. Adubo matam kharagi matungda Saranangi amotpasing asi tamna khangba horaki. Mahaki property sing asibu Saranana mihore. Amadi mahaki loina oiningle haibasi Sakira na khanglaki. Masidagi Sakira na magi hek lairiba property sing asibu masanupi sing asida sapsap manana yentoklagi haina khanki. Masina maram oiraga makoi ani asi yam toina khanaba horaki. Saranan mana phangma pamleba lanthum asibu phangma ngamlaroidra khanmada ningma kairami. Amadi akiba supoklami. Masidagi mana arot pathorang ama satharami. Sakira na magi property sing asibu masanupi sing le yentokdringai. Sakira asi hatok lagi haina mahakna khanki. Adubo thabak asi araiba thabak amadi oiramde. Sakira abu matau karamna miyamna chingnadra mongda hasagi haina mahakna khalami. Kanagomana Sakira gi misi asi khangkrabadi mahaksu dasata kan haibasi Saranana khangki. Maram asina Sakira gi khongol liba ngamdra mongda kana sokhanganda mongda mahak asi hatok lagi haina khanki. Mage plan asi pangthokna bagidamak Saranana 1991 gi April 28 asi khalami. Numit asida mahakna Sakira gi sa lolami. Sa asida tumna bakuli su hapsinki. Sakira na sa asi thaklaba matungda wakan mangna bimisak amagom tumina tumnuna laiki. Mangna asumna tumnuna lairingai Saranana. Sakira bu phi amana chetna yomsallaba matungda ku manungda hapsinki. Maski matung ku asibu chetna lonsallaba matungda yum asigi mayayda tawthoktuna lairiba kom asida Sakira bu phumjinki. Kom asi thawdok asi thokadaba nongma walingai da tawki. Sakira nasu kom asi tawba matamna mahaksu khanglami. Mahakna kom asi kari maramgi tawribano hanglakpa matamda Saranana hairaki. Ising teki amatang sanabagidama kom asi tawribani. Mapuriba asigi wafam asi thajabadagi Sakira su singnaba amata poklamde. Sakira bu ku aduda hapsinduna phumjanba matamna mahak siba magi natte. Supnadagi wakan mangma khaktani. Mahakna gyan tarakpa matamda ku adugi manungda kayam wana khanglamgadagi haibadu adomgi wakanda sagatpiro. Saranana ku asi phumjallaba matungda mafam asi tawthoklami haiba khangdanaba sinmi khara nektuna floor tawsallaba matungda tal sajanki. Tal sabasi loiraga nong mahokraba matungda Saranana mamanaba amadi followers khara kauduna party ama pangthoki. Makoina music ya thaduna Sakira bu phumduna lairaba mafam asigi mathakta
dance kaya tawduna ahing chupa party pangthokhi asumna sanglaba sahi uhumokki matam asi Saranan na awaba machet amata yauduna party kaya sinduna nungaina lenkhi huran magi tarani mapugi nong haibadu Saranan gi mafamda su thoklare mahaki manai oiramba yungawba nupa amana haidorakpadagi Sakiragi maralda nungaina hinglama Saranan hena waba punsi amada hingma taki pulis na mahakpu pharaba matungda floor asi tawthokhanki mafam asidagi Sakiragi thawai yaudraba hakchang polang su phangma ngamki forensic team asina hakchang asi Sakiragi ra khangnaba DNA test su tawki makoina hakchang asi Sakiragi haina su confirm taki coffin haibadi ku asi hangdoktuna yengloba matamda khujinna khotpagi mami kaya su taramki haina report asida palli masina takpadi Sakirana gyan taraklaba matamda ku asidagi thokpa ngamnabagidamak kayar khotnaki haiba sini masigi matung mahak sor phundina shiki mihat asigi pawsi zara sandoraki kanagumba matana mapuroibana magi nupibu sialgidamak hingna phumjinduna hatki haibasi thajaramde adubu wari asi achumbani khanglakpadagi mipung khurimak thamoi shoki amadi akiba poki asigumba tamthiraba makhangi mihat asigi case asi sahi 13 changna Bengaluru Session Court asathaki court asina 2005 ta Saranan bo sibagi serak piki adubu case asi 2007 da Supreme Court amuk thangalaki Supreme Court na Saranan bo sibagi serak asi kokpiraga mapunsi chupagi oina jail da laina biathang piki mataw asumna ngasigi crime wari asi matang asida losanjare isa nuaitabna maram oiraga khonjel da aka kom khra laikre masigidamakta ngakpiu haiba wahamsi miano thamjari asigi oinadi matang asida losanjarage punamakbo Mingselmanipur na khoiramjari